National Highway 137A Mayai Lambi Paring Sembagi Thabak ngasi Mayai Lambi Apunba Lup amasung Manipur Apunba Yalhawmi Lup ki President su oiriba Ingsubam Niladhazana Luchingba team amana Lambi mafam singda koina chatuna yengsinkhre Khongchot aduga mari leinana Niladhaza Chingsubam na hai Lambi asi fazana ningthina sembinaba Mayai Lambi Apunba Lup Malalna matam kayagi mamangdagi ban General Strike kaya hanjin na tawduna lakhibani Lambi sembinaba khongjang kaya ama changsinki Numit 6 ni fawba Mayai Lambi thingduna yamna kanna ban tawki khongjang adubu mapung fana sawgatkhiba Maira Paibi Club Organization amadi lanai miyoi sing pumnamak Mayai Lambi Apunba Lup Malalgi maikaidagi thagatpa fongdokchari Hauzik Mayai Lambi semiba asi aikoina ban kayarak tawbadagi semlakpani Hauzik Lambi semagi thabak asida Langthabal Kaithel Pisum Kaithel Kaisamthong Kaithel Hiyangthang Kaithel Samurau Kaithel Singi mapasing asi khara chawthokna pakthokna koilas thaduna sembinaba mari lainaba authority singna hotnabiyu haina fongdokhi Chingsubam Niladhaza Mayai Lambi Apunba Lup ki hoji president ki pham pujariba aduga hoji lambi si semnaba honabada aikoi achobo thodang lodana Mayai Lambi Apunba Lup malal gi president ki pham pujadana aikoi gi Mayai Lambi si semnaba Ona jabada chobu thodang lodana aikoina chen songjaba aduga kalap ki Naron Singh adagi Maira Paibi Maibel Singh amadi ranai myu singna aikoi gi chobu thodang lobidana ban kya tawdana adagi strike kya tawdana adagi lambi samugda adagi aikoi lamthawanda kana singna adagi lambi tawkhaidana tawhawda aikoi lambi si semdana yam pina lerawni adubu aikoina sanction achoba ma aikoi package ma Mayai Lambi ki namta tanadana koi mayamna honadana si lambi si fadana quality leina sem lagi namta koi honajari aduga koi yang thang tegina samru bokti lambi si yamna jo cha daba haibati akuno tong yam leiba adagi thabi maru saba mayai da tong yam leiba mayam do koina photo ga koi anoba mathakta black top haibati kolas thar taba koi yam kana honajari masida toyawna ban toyawi ba Mayai Lambi Apunba Lup ki wang lekai dena Kaksing Namkai Babugi Maira Paibi Maibel Singh Club ki Narol Singh amadi akoi gi ranai myo singna banda thoi yobi kiba una upu malan Mayai Lambi Apunba Lup ki maikei degi thagasaba phongdokchari matam kaya gi mamang dagi Mayai Lambi asi sembidadana leiramba aduga Mayai Lambi sida asuki gotana accident thoktana myoi kya sigraba lena na Hoji forward soinaiduna leiba si mayam ama leiba si akoina phanabgi damukta akoi taksandana PR lengi gi lengak Manipur government si PR na palingai tegi hauna akoina taksandana akoina lambi sembiu haidana Mayai Lambi si ban kyarak tawre numit 3 ni sumna ban tawbu yawre adu mamang du mateng mayam ama koi tawre adu akoi semba si apung phana sembidaba mateng semaga tokiba Aduh hojikti akoina sanction achoba tana adagi haukiba February tang 8 da aikoi gi honorable CM White Khemchan masamak lebirakna aikoi gi flagging off tawdana aikoi gi Mayai Lambi si sem nagidamta sembi ba haubiwa adu yamna nungaijai adu aikoi Mayai Lambi gi Malan gi Kangbu Mayai Lambi Apunba Lup ki Malan ki Kangbu Singh amadi aikoi gi Maira Paibi wang lekai dena Kaksing Namkai Phawbagi da leiba club organization Maira Paibi Maibel Singh na kanna honadana thamam mafam asi bi film asi yorna ba hona basida chobu thodang lobi hiba adai ranai myoi sing aikoi hana ban tawda yobi hiba adagi aikoi gi lambi semna ba hona ba chen chongna yobi hiba propu Malan gi maikai gi thaga phongdokchari aduga hojik aikoina quality leina semnaba aikoina yengsingani aduna lekai gi Maibel Singh Maira Paibi sing thopidana kalap ki Maibel thopidana Maira Paibi Maibel thopidana quality leina semaunaba semingai ja akoi Malan gi maikai di thamjari aduga akoi gi Malan gi maikai di thamjaning badi akoi gi bazar leiba samna haibada Samurau bazar adagi Hiyangthang bazar adai Langthaman bazar adai Pisum bazar mating tu di khasi tang pak thoga akoi gi bazar da lakwa mi sing dun traffic jam oidana ba aikoina sem haning ba pami adagi lerak samna haibada thong mapa
ꯑꯩꯈꯣꯏꯒꯤ ꯈꯨꯝꯕꯣꯡ ꯁꯤꯡꯅꯨꯡ ꯊꯣꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯑꯍꯟꯕꯤ ꯍꯥꯏꯔꯒ ꯈꯪꯅꯕ ꯀꯥꯖꯤꯄꯨꯔ ꯇꯥꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯨꯝꯕ ꯊꯣꯡꯁꯤꯒꯤ ꯑꯥꯕꯛ ꯌꯧꯅ ꯁꯦꯝꯖꯤꯟꯗꯅ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯁꯣꯛꯇꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯃꯔꯨ ꯑꯣꯏꯕ ꯂꯩꯔꯛꯁꯤꯡꯁꯤ ꯈꯖꯤꯛ ꯂꯣꯏꯔꯣꯏ ꯅꯥꯏꯅ ꯁꯦꯝꯗꯅ ꯀꯥꯈꯠꯄꯗ ꯊꯧꯒꯠꯄ ꯅꯨꯡꯉꯥꯏꯅꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯃꯤꯕ ꯁꯤꯅ ꯆꯞ ꯌꯨꯡꯅꯦ ꯑꯗꯣ ꯊꯧꯒꯠꯄ ꯌꯥꯗꯗꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅꯕ ꯇꯧꯕꯤꯅꯕ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯁꯨ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯊꯤꯀꯥꯗꯥꯔꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤ ꯑꯗꯨꯅ ꯃꯁꯤ ꯌꯥꯔꯤꯉꯩ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯃꯦꯟꯇꯦꯟ ꯂꯩꯅ ꯊꯕꯛ ꯁꯨꯕꯤꯌꯨ ꯍꯥꯏꯖꯗ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯔꯤ